Taipangi loina ba thawai miril koksan ba gi matang da khangmi na sing asidi ahan ba makta da maitei iekcha khwai punamak pu aina aigi YouTube channel asida mayam bu taram na okchari kanglaicha mayam na aigi YouTube channel asibu like share amasung subscribe to biduna aibu thauna happy bagi damak mayam bu aina hanna thagachari kanglaicha mayam khwai punamak na aigi YouTube channel asibu subscribe to biu maitei macha kanglaicha mayam khwai gi khajik tang oirabasu mateng khara tawdaba ngamnaba thangjari ba khongthang asida mayam su saruk yabiu maitei kanglaicha aikhoi gi saktam malem chinba thungna khanghanba ngamnaba aikhoi mayam punna hotna minasi ngasi mayam khwai punamakki mafamda aigi oja guru singgi thaujaldagi aina tan phangjarakpa haijarakpa khangjarakpa tajarakpa aruba ahakpa laiwa kanglon khara thamjage aigi pandamdi aina aigi oja guru singdagi phangjarakpa khangjarakpa kayabu kanglaicha singgi khara kajiktang oirabachu mateng khara oiba yagadra khanduna mayamgi mafamda thamjabani aina thamjaba wahi wata kaya asida soikiba lankiba hairoidaba haidokkiba haigadabana haihodabana chingba soikiba lankiba wahi karal chatkiba kaya yaurabasu mayamna maitai macha iekcha amani khallaga ngakpiyu haina hanna mayambu khurumjari mayamna aigi YouTube channel asi like share amasung subscribe tawbibada sel tingbadi nate aigi oinadi yamna kanaba oi aigi thauna hapkatli pangal phangi mayamna aigi YouTube channel asi subscribe tawbiyu aibu thauna arepa leitana hapiyu mayamna khangminarasi loina ba thawai miril koksan ba gi matangda waheidi hong hai ha palimgi pibuk nongda lairingai matamda hong haiba mingkhaina ipagi mingkhaine ngang haiba mingkhaina imagi mingkhaine haina tapirai laining thawo hong haiba mingkhaina a harau punggi lamyaida kaujari nacha asida lengsin birau poklen pokpa yaipa thaujal nijari tengpan bagi mapu ipungona nawa angangna palengi pipuk nungda leiringaida loidam thaja manga suraklabada masak saba loire thawai manga hapire masam mana panbire tha tarukki mingkhairol tambirakle he nawa angang nangna ngasi wa hangge tau ipagi lekol bunang khangra nawana guru khangjade khumki nangna leiriba asidi namagi lekolni nabukning changna tawo taipang da chauraba ipak ama lei mayung lamda chatkibada loiba leite hairang leirang yamna hawi chanaba thaknaba yamna leiba ipakne taipang ipak aduda nangna yauraga taipang kanagumbana napa masak khangbra haina hanglaklabadi ipagi sakka masakti amambani haina khomu mingkhaidi hung haiba asini ngang haibana imagi mingkhaini khomu amambadi amubani amuba matang ahumgi ama sangba ama nasagi nakutta laikhrabadu nachu ngangle aduna namingdi ngang angang haina thonge nawa haibadi apisak haibana ipana pikhiba angauba adudi hayeng taipang kumhei loiramdaida angaubadu phaurakaniya adu laklabadi ipagi lekol lam yaugadawre haina khangu hung haiba mingkhaina nangbu lanthok piragani
matang asida nawana khumi taipang ipak adu yamna longnam chawe haina tai nganglo thambal man ba ipagi khong ani du thadokwa ngamloi ipana nawanang bu thadok loi aiga haibada singbada chap manaraba ama pigani amubasi nangi nasakka nasaga manaba asi loina kharo amuba nangna taugadaba thabakti mana chatpa ngangba afaba phataba punamakku nangna ingadabane hayeng taipang kumhei loiraga ipana aigi leigi dolaina nangbu lokhatkani ya ipagi leikolda amuk lakadabani haina guru na yathang pirakle nawa angang na amuk khumi nanai aidi angang nina taipang ipakta leiraga kari chagani thakani ipabu aina thadokloi lei amatang phanglabasu ipagi imagi tamlakani nakhoi anibu thangam loi nawa nangna hayeng taipang ipakta leihore haina nabuk sengna lei amatang pirakpada ipagi pungning na pienge taipang ipakta nangna chagadaba thakadaba mani mukta na chingba chingjel ipana hapirage hong haiba mingkhai su taklabani nakhut ani aduna chetna payu tengpan ba mapuna chejetna yomsin bire tha tara surakle kanglagi phankhongda pulliba thauri adu thadokle nongthong mapal hangdokle guru na mangkhraga taipang ipak yenghalle nawana ipak kiraduna thoku kobada yadre guru na angangi mathunda paiduna malem ipakta thada birakle guru gi saktam udrabada hongang haiba mingkhaibu sonkhi nawana janapamdi asigi laiwa kanglon asidi taipangi thawai mirel mapan chathokpada taipangi thawai mirel bu isada kausan kaunaba thaujin nabani hakjang phamba chanba khudai angauba ama tharaga anaba adu phamalu yengthau kokthak khara hengatpa amada podon thamlaga thalaga midu phamliba phida tahallu thangmai makongda hairuk tanga pana tanga akatsel haibidi dakhina ama yauna maira lei machu manga yauna thagani mamangda haikhiba wahei wari laiwa kanglon asi hairaga liraga midu langom tarukna thaujillu phamliba phi adu kokta punsinbiyu aduga he thawai manga mak miga thana taruk mak hong kuk 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 lambida lamjauda leirakta khulakta patta komda pukrida khongbanda jingnung manungda urak warakta ising maisingda leikhiba nanai tomba tombi matang asida ming haibiyu gi thawai manga mak miga thaga taruk mak mi kuk kuk re la changlak lo asigi laiwa wahei asi sonduna lawai dagi khoidau phawa kam thabiyu nan thabiyu langom taruk aduna anaba adugi thawai mirel koksin biyu thaujin biyu asidi yamna aruba laiwa kanglon ne haina singna sijin nabiyu ngasigi hoinadi aigi video asi matang asida loisinjarage mayam khwai pumnamakna video asi like share amasung subscribe tawbiyu mayamna aigi video sing hawdagi loiba phawba skip tawbida yengbiyu munna khange haibiba leiragadi karigumbada yamna mayamna hainingba hangningba khangningba leibirabasu comment tawbirakpa yagani aduga yamna aruba wafam oirabadi aigi FB da oina message tawbirakpa yagani aigi FB gi link aigi video gi description da hapchar kharni asigumba khangbada yamna kanaraba amasung maitai inat liklambu mangdanaba tungi charol surol phawba
ꯂꯩꯍꯧꯅꯅꯕ ꯍꯥꯏꯕ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯕꯅꯤ ꯃꯊꯪꯗ ꯑꯇꯩꯁꯨ ꯈꯪꯕꯗ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯊꯪ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯁꯨꯝ ꯃꯌꯥꯝꯒꯤꯗꯃꯛ ꯃꯇꯦꯡ ꯈꯔ ꯑꯣꯏꯅꯕ ꯍꯥꯞꯀꯠ ꯊꯥꯡꯒꯠꯆꯔꯛꯀꯦ ꯍꯌꯨꯝ ꯁꯤꯗꯕ ꯃꯄꯨ ꯀꯨꯔꯨ ꯁꯤꯗꯕ